Kurungjari Northeast Window TV na sandokchariba nungthilgi paw miyeng tabiriba pumnamukpu ahanba maktada taramna ukchari ngasi Imphal da phongkiba maruoiba pawche singi manungda maruoiba pawche oiriba huyelan paw amadi naharo thodangi editorgi ayabu lawjaraga pawche sa phongkiba maruoiba pawsing pathukchari ahanbada local news Chief Minister na napat thong saba hauragani lauthokrabasu kari no watli haibidagi haukidri Kumbi Assembly constituency gi BJP gi MLA S Prem Chana mahaki mayumda ngarang Chief Minister Y Kem Chanbu taramna opagi pangthokkiba thoramda Chief Minister na napat thong asi hayengdagi saba hauragani haina thoramadu da tinkiba miyamda lauthokrabasu kari no watli hainarapadagi Chief Minister na haidokibagi matung inna thong sabagi thabak paikhatkidri Chief Minister ne ngarang lauthokibagi matung inna thong asi ngasidagi hauna saba semjin sajinba haurabra haiduna thong asi gi likhun lirubada fanglakpa report singna hai Lainga ki maikaidagi di thong asi ngarang Chief Minister ne lauthokibagi matung inna saba semjin sajinbagi damakta mari renaba miyoi khara laktuna thabak haunganaba thorang tawki hairi adubu Subni Assembly constituency ki miyoi kharana hojik oiriba land gi film masigi akiba lairibana thong asi sabiganu semjin sajinbiganu haiba wafam phongtuknarapadagi thong asi bu saba semjin sajinbagi thabak haukidabani hairi Panba yabadi thong asi me ahum lising ani kunga humdodagi haurakliba lan asina maram oiraduna hojiksu buffer zone gi manungda layaktuna masing yamlaba security forcing na checksing ngak selibani hairi thong asi ngasidagi saba haurabra natraka haudribra haiduna khongbul lirubada makhata na fanglokpa report na haibada Subnu Assembly gi constituency gi MLA K Ranjit ngasi maki oina Manipur gi mapanda laikibana thong asi nongna saba semjin sajinbagi matangda Kumbi AC ki MLA S Prem Changalonina Chief Minister ga unaraga thong asi gi matangda lokhatham thokpa thabak sing lokhatkadabasu watli Maram asina ngarang Chief Minister na lauthokrabasu napat thong asi ngasidagi saba semjin sajinba haukidabani hairi thong asi Chochampur district ka Tampaki district anidagi marakta miyamna chathok chasin tongnarakhiba khwaidagi maruoiba thongni hairi Pangthoknaba mathau taba thabak sing laukhatnanaba khanghalakri Electoral roll da maram chadana yauriba voter sing laukthokuna achumba asengba anoba voter list ama semnabagi pandamda Election Commission of India na laibak singba thungna chathagadoriba special intensive revision Manipur yauna tongan ba union territory amadi state lengak ki lairiba chief election officer singda CEC gi maikaidagi official oiba paw forotuna mathau taba thabak thoram sing paikhanana bakhangalakri Election Commission of India na special intensive revision pangthoknabagi damakta mathau taba thabak lokhanana bakhangalakhraba state amadi union territory sing adudi Andhra Pradesh Arunachal Pradesh Chhattisgarh Chandigarh Haryana Himachal Pradesh Jharkhand, Karnataka, Ladakh, Maharashtra, Manipur, Meghalaya, Mizoram, Nagaland, NCT Delhi, Odisha, Punjab, Sikkim, Tripura, Telangana, Amadi, Uttarakhand, Chingbani. Amaromda ECI gi maikaidagi hairiba state Amadi Union Territory singasigi voter list gi maram chadana yauriba aranba voter list lakthoktuna achumba anova voter list ama semnabagi damakta special intensive revision gi thabagasi laktiba chahi asigi April tharagi hauraba yai hainasu thazaba yaba pawgi source asina makhatana hairi Manipur lengak na RTLF pu unlawful organization oina lauthokpiu Maheshwar
Manipur punna khundamina riba furup singi marakta Meitei furupta atamnana mafam khang ngapigani mafam kharada changba yaroi haiduna kihan khanganduna warning pirakliba ITLF asi unlawful organization ni haina Manipur lengak na lauthokpiu haina Republican Party of India Atwale National Secretary Maheshwar Thongnawjamna phongtukri wafam asi Elite Trophy Kongba Uchekon Khunona Sinduna First 5A site EG Men Open Football Tournament loishinbagi Kongba Uchekon Khunawda leiba Ratio Ground da pangthokiba thoramda Chief Guest ki waral piraduna phongdokibani thoram adu da Maheshwar Thongnawjamna makha tana hai Manipur asi hojik tangju leitaba lamdam ama oiba natri Manipur chalai kiba PR gi matam loi kiduna anoba miyang gi oiba laingak ama lakpa amasung laingak asina lamdam asigi chawkhat thaurangi Thabak thorom kaya leptana paikhalak liba si tasing harau bafawi aduma puchahi ahum rop thoklak liba irang asigi waroshirama puraknaba laingak amasung pumnamakna honaringi cherekta ITLF Koba Loop amana honariba pumnamak asi manghananaba Manipur khundariba furup singi maraktagi mitei khaktabu atamnana mafam kharada changlakpa yaroi haiduna warning tawrakiba asidi laibak thibani Masida Manipur gi laiba laingak asina makhatana irang asi amuk thoklaktanaba asigumba wafam thamliba ITLF kumba loop asi unlawful organization ni haina laukthokpiu haiki nakalamaromda thoromaduga mari leinana mahakna makhatana phongdokibada Manipur asi culture amasung sports malemda masakta ihabisi miyamna yanaraba wafam amani wafam asi thorom khudingi saruk yariba singna adumak haiduna laklibani adubu Manipur gi mai purakliba sanaroi amasung artist singbusu mateng pangbidabagum uba family Culture amasung sports ki ona laiba mari lainaba department singna akan mamiyeng changduna tungda Manipur khakta natana India pumbagi mai purakadoriba sanaroi amasung artist singbu leptana pangbiyu lamdamasida sanaroi amana Manipur gi mapandagi mana lauraga lakpada mahapu miyam changduna okpibagumna sanaroi adu mai paganaba hotnarakpada thengnarappa awaba kaya adusu mateng pangsi Sanaroi shingasi ayambana laita lairaba imungda popana maramoiraga sanabada mai pakna honarpada awaba kaya mayuk naribani maramasina sanaroi singna waringai matamda mateng pangsilaga Manipur amasung India gi mai purapada mateng pangsi haiba wafam kayasu phongdoki National News amok pathokchari AI gi global gi oiba khongchat asina aspirational India gi achoba thodangni Modi India na yumbu oiduna New Delhi da pangthokpa Artificial Intelligence AI Impact Summit ta ngasi lebak asigi Prime Minister Narendra Modi na phongdokiba wafam singi manungda Artificial Intelligence ta unethical gi oiba thabak thoram asi mapal naide loinana ethical oiba mawongda sijanabagi wafam thambaga loinana Aspirational India amagidamakta AI gi global journey asi yamna tangai fade haiba wafam phongdoki India AI Impact Summit ki Leaders Plenary Session da wangangladuna wafam singasi Modi na phongdokibani India si achumba thabak achumba wakhal gi matungda lakpani maram aduna miyamna pumnamakna AI gi achumba impact singi road map ama punna seminar aba matungda achumba thabak singadu pangthokpa ngamlibani Wafam singasi ngasi Bharat matpamda malemgi luchingba kayagi mamangda Modi na phongdokibani achumba impact asi achumba wakhalunga loinana achumba matamda amadi achumba warip lauraba matungda lakadabani haiki AI gi oiba thabak thoram singasi mapal naide maramaduna ethical oiba mawongda makha taba thabak sing pangthokpa yannaba scope thamduna akaknaba chatna kangon amadi paring sing lehengadabani mahaki maikadagi IA
ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯍꯨꯝ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯥꯇꯥꯒꯤ ꯅꯤꯡꯇꯝꯕ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ AI ꯇ꯭ꯔꯦꯅꯤꯡꯗ ꯗꯥꯇꯥ ꯐ꯭ꯔꯦꯝꯋꯥꯔꯛ ꯁꯦꯡꯅ ꯁꯝꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯗꯕꯅꯤ AI ꯇꯥꯔꯛꯄꯗ AI ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯐꯇꯤ ꯔꯨꯜꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯗ ꯅꯠꯇꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯣꯗꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯥꯔꯇꯤꯐꯤशिꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯤꯑꯣꯏ ꯈꯨꯟꯅꯥꯏꯒꯤ ꯚꯦꯂ꯭ꯌꯨꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟꯁꯤꯡ ꯑꯗꯨ ꯌꯥꯎꯍꯟꯒꯗꯕꯅꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯐꯅ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯂꯩꯔꯕꯁꯨ ꯃꯈꯣꯏꯅ ꯆꯠꯊꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯅ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ AI Summit Robodoc wathok loidringai thermocol na saba AI plan ngapigani plan na wathok chawthok hankhri PM Modi amasung malengi makok thongba luchingba kayana sarugiyadna pangthokliba India AI Impact Summit Galgotias University na makhoi stall da China na saba robotic dog ama puthoktuna ulambagi damakta chawna wathok oiringai University asigi stall da AI plane ni haiduna thermocol na saba plane puthoktuna ulambadagi wathok asi amuk hena chawthorakri Summit asik khaktada natana social media platform da kayada Galgotias University na tawriba asi miyambu apangba shinaba hotnabani amasung ikai khangdabagi thawni haiduna saunarapada natana miyoi kayana University asibu noknabiki University asinadi makhoigi robotic program asi mahairoi shingda AI gi matangda tambinaba amasung AI tool amadi resource kaya sizinaduna mahairoi shingda kanaraba skill kaya hayanabagi damakka thambani Thawdok asina aramba propaganda oina chatkiduna University asida tamliba mahairoi shingi puning sontrahalle haina fongdoraki Panba yabada University asina makhoigi stall da University asida sajabani haiduna Orion Kauba robotic dog ama puthokuna ulambada miyamna robotic dog adu China gi Unitary robotic na saba Unitary go to haina mingthonba robotic dog adu ka khenaba amata leite haina fongdorakpadagi chawna wathok oirakhibani Makoina puthorkiba thermocol na saba AI plane adusu manungda karimata yaude haiduna samitta saruk yakiba kayara noknabiki robotic dog wathok adu chawthorpadagi summit asigi organizer singna Galgotias University stall the piramba power supply kakhatuna nasana sajaba product natrabadi utpayare haina fongdokiba laikhrabani Priyanka Gandhi Assam da thungkre screening exercise singsinba hokri Assam Congress ki hanagi President Bhupen Borana party asidagi tokraba matungda Assam Congress ta charangnaba leiringai Congress Screening Committee ki chairperson oribi Priyanka Gandhi numit nini khongchata ngasi Assam da thunglakri Priyanka Gandhi ki khongchata si Assam Assembly mikhalga mari leinana sem sabagi thoram sing yengshinana ba amasung Congress ta charangnaba leiriba asi yengshinana ba lakpa khongchat oigani thajanari Priyanka Gandhi na Guwahati da thunglaba matungda Kamakhya Laishangda chatuna lai khurumki masigi matungda Rajya Bhavan da leiba Assam Pradesh Congress Committee gi headquarter da chatuna screening ga mari leinaba mifam sing pangtukuna sem saba hokre hairi Nakalamaromda Assam ki Chief Minister amasung BJP gi luchingba Hemanta Biswana state asida makhala matagi bom pokhaiba nongmai mathong maram khangdana kapnaba Assamese nahasing gi punsi mafum marang khangdana mangba amasung inai tanabagi matam adu Assam da amuk hana halaklaroi haina fongdokre mikhal nakshilakpaga loinana khwaidagi chawba opposition amasung ruling pariba Congress amadi BJP gi marakta amana amabu hunnaduna ngangbagi thawong hengalakli Assam gi mikarasi March natraga April da pangthokani thajanari
International News amuk pathukchari. Israel na Gaza amasung West Bank ta ethnic cleansing gi thawong chathare haina UN na phongdokri. Israel na ceasefire gi yana chero sing khongoi duna Gaza da leiba Palestine macha sing da leptana attack chatharapa amasung miyoi kaya bu namduna mafam hongdok han bagi thawong sing na Gaza amasung khudum chansing na leiriba West Bank ta ethnic cleansing gi chawna akiba leiri haina United Nations na phongdokri. UN Human Rights Officer thamlapa warol amada Gaza gi landa Israel gi military na chathaki ba thong singna laibak aduda amanga takaya thoon badanadana tengbang gi potlam mateng pibada athingba kaya thamduna lakpa asina ethnic cleansing gi akiba kaya mayuk nari haiki Israel ramina Gaza da laiba miyam gi mathakta miha mipun chathaba yungong nari balebak singa changna thokna bada ayat apan piba amasung miyam bu mateng piba gi thabak singa ayat apan piba asina Gaza gi demographic ta matam pumbagi oina ahongbal leigadra haibagi akiba adu mayuk nari haina UN office ki report amada phongdok narakre leiba miyam bu namduna amadi kian khanganduna atopa mafam amada hongdok hankinaba honariba Israel lainga ki thawong sing asina Gaza amasung Israel na khudum chansinduna thamliba West Bank ta ethnic cleansing gi pandamadu fangnabagi akanba thawrangni haina shu UN na phongdokre Karachi da gas pokhaibadagi miyoi tarataruk sikri Pakistan ge khwari ki chawba port city ama oriba Karachi da apartment amagi manungda gas pokhairapadagi miyoi tarataruk sikri kayana asok apan nangkri haina police amasung rescue officials singna phongdorakhi gas pokhaiduna building ningkharapadagi sikhiba amasung asok apan nangkiba singi marakta nupi amasung angang singsu yauki Islam lining chapter singi senglaba chaghentha Ramzan gi ahad numita mafumadu laiba miyamna nungalamda gi chaglen chana bagi thawang tawringai da pokhai bagi thawdodu thokibani hairi mi kanba singna building adugi ate akal matakta thibohum bagi thabak chathari mi kanba singna ahan bada miyoi tara humdegi asiba hagchang thengnari khibaga loinena hagchang ahum su ate akal marakta gi lokthoraki President Asif Ali Jadarina thawdok aduda awaba phongdokri Arabida USA ga akan mamawangda tension hengatlingai marakta Cuba bu mateng pigani haina Russia gi Putin na haikri Russia gi President Vladimir Putin na USA ga akan mamawangda tension leiriba Cuba bu mateng pangani haina thajaba phongdokri USA gi maikai gi President Donald Trump na Cuba leibakta athingba kaya thamjilakpana leibak aduna awaba mayuk naringi asida ngarang Russia gi President Vladimir Putin na Cuba gi Foreign Minister Bruno Rodriguez cha Russia na Cuba gi damakta lepkani mateng pangbagi tabak chathagani haina thajaba piki Rodriguez na Moscow da chatuna hauzi USA na leibak adu da thamjilakliba thawgi athingba adu na chawna sokhalaba leibak adu gi mateng ni bachatkibani US ki President Donald Trump na mamang da Cuba thaw marang kaina piramba Venezuela gi maikedi leibak adu gi President Nicolas Maduro bu phaduna thamlaga Thao export ki matang da control tausilakpadagi Cuba da piramba adu athengba thamkibani Putin ngarang phongdokibada Cuba na maromdom lepa ngambagi thabak thoram pumnamakta Russia na ikai khumnaba thambaga loinana mateng pangani amasung Cuba na masagi oba apamba khongthang sing paikhalakpada Russia ra mateng leigani haiki Putin na makha taraduna Cuba gi Foreign Minister Rodriguez ka Kremlin da unaduna wari sanaba aduda Cuba na hauji USA na thamlakliba anauba thingba sing asigi marakta mayuk nariba awaba sing adu Russia su chapchana khangi asiguma khongthang asi yaroi Putin gi maikadi karam hiram sing da Cuba bu mateng pigadori bano haibagi akupa marol sing adudi miyam da khangan ba laikide amarom da Cuba gi Foreign Minister Bruno Rodriguez na Russia gi maikadi ulakliba solidarity amasung achepa confirm amagalonena hauzik oriba fibam asida mateng pangani hairakpa asida thagatpa phongdo e haiki
Northeast Window TV na sandok chariba nung tigi pau patok chaba matang asida losinjari meeting tabi di bapum namapu amuka suhana kurunjari. Manipur के अहम न्यूरो पेशेंट्स के स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजोई मथक तोंगथाम लिकाई दा हानुकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लम्बी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबा लायंगली हॉस्पिटल असदा न्यूरो की लायंग बर चंगबा अफबो मखल की खुसु खुलाई अमदी मशीन मरांग कायदे लई मशीना कोक मरी लेनबा तोंगान तोंबा मखल की अनाबा सिंग निंगथिना लायंगली लमदम न्यूरो सर्जन यामना तांगरिबा मरमना चिंगमदी अरापा मफमदगी लाकपा अनाबसिंग न्यूरो सर्जन उननब होनबदा अवाबा क्या मायोंगनरी मसिदसु नतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा क्या सु मायोंगनरी मसी पुनमक्तगी खरदो ओरबसु कननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्ली ना मसामकी हॉस्पिटल असिदा पुंग कुनमरी लेना अनाबा सिंह लायंगली हॉस्पिटल असिदा अताबा ममलदा लायंग मतनतना OPD जनरल अमदी ICU बेड ऑपरेशन मेडिसिन एक्सरे अमदी लैब कमैली नबसनसु अताबा ममलदा फंगल्ली ngasi maglension biro amadi kudong saba singa silobiyo hena kuba murol gidamag hospital asigi telephone number 70055341666 natraga 8974572154 da pau phobirakpu yagani Northeast Window meeting tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada Atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibeta natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chaba sing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road da lengsin birau